Naga taruk thiba fangdre hairadi kuki taraga marisu thibiruranu kanaroi. Naga taruk fakiba hatkiba Meeoi faba ngamdradi Naga busu faba yaroi haina Jeliarong United Committee Manipur President Maibon Fawmaina phongdokre. Kuki amasung Naga gi marakta ungkhanabgi chang hengalakpaga loinana Ukhrul amasung Kamjong district ta lairiba kuki jogi miyambu Manipur government amasung India government amapung fana ngak senbide haina maral siraduna hairiba district ani asida lairiba kuki jo village singna House Tax Kangpokpi District Authority da thina makuki CSO Working Committee Ukhrul na khangan kre government na hanna ngak sen mangamdabagi mayokta piba directive haina maming thon makuki CSO Working Committee Ukhrul gi chorol amada hai kuki jogi miyam na kaya rakhana government da appeal tawduna kuki jo singna matam sangna thengnariba awaba administration gi khudong chadaba amasung Atay kayagi matang da hairabasu Manipur government amasung India government na ngasi fawba thawsadana lairi masimak Institutional neglect amani cherol aduna hai Manipur government na chahi asigi March 18 inakiba memorandum of understanding adu thabak oina onthokpa ngamde cherol aduda micha miyambu ngak senaba security ki thabrang lokhatpiba amasung irang na sokalaba miyambu thabak suba yahanabagi administrative mechanism semgatpa yauri hojiksu kuki jogi village singda Asian gi cadre singna attack chathari masigi manungda mongko chepu village Patlai jang village amatung atay village singda leptana attack chathari authority ki maikai degi chathari ba attack asi thingba ngamdaba asina ungkhanaba thingbada aruba oiba amasung miyamgi thajaba manghali hari Ukhrul amasung Kamjong district ta lairiba kuki jogi village chief singgi association na kuki village singdagi house tax khomjilaga matungda Kangpokpi district dagi authority da thinba khangali masigi mathakta KS Kuki Student Organization Ukhrul na lakliba juna madagi khongjang changsin bagi thabak kansin naba amasung Kuki village khuding magna Kuki village ni haina masak tang naba science state tuna Kangpokpi district dagi manung chale haibadu inaba khangali karigumba oirakliba fibam asina hena lusilakpa tarabadi mari lainaba authority na thabak pangthokpa ngamdabagi damak madugi thaudang lawgadabani hari nongmaiga kona na fare security force na Churachandpur PS na konba Identhar Rankai dagi Jehovah Raja Datta kunga mari kawa Meeoi amangarang insas rifle ama magazine mari maru kuntraga taruk camouflage bulletproof badge ama amasung mobile phone ama ka kona na fare hari kari thoklagaba hiklabasu sirabasu sinakro haikredana Nepram Krishna Mohan state asigi hojik oriba khunai lon laingaklon amadi samilon gi fiba masina sagi sa lan gi lan haibadi mafam marang khangdaba charang naba ki bagi thaudau haidu tare hojikti Naga kuki gi ani subani hain launari balan asiga mari lainana kuki jo council na kanadano haidi khangde hinglabasu sirabasu imung manungda sinakro Naga singa lainaba mari kaihendana ba haikre numit humni gi manungda sinarakadabani haina kuki lup singna thakiba dusu loisilakle karam thoklagadaba khangdri adunani sagi sa lan gi lan haina raglibasi kuki lamhen tuhen ba foba makagi khulai pai banar ko terroristing amadi makhoibu phongna sogaliba kuki jogi MLA civil society organization amadi Kangluf ki oiba organization singna center amasung state lengakta tangadaba demand adu atamnana maitei furufta talaklibasi miyamna mayek singna ifong phongna khangnaribani adunadi India ki proxy war khune kilan mi sijina duna chatharakli balan asi lepkadabani haina lauribasi miyamgi kholab asi BJP ki double engine lengangna tarabadi Yai tawigumba sung warusin puraklaba lambi semba natraga puthokpa ngamdaba asinadi hojik fawbada miyamgi kholau tadri haina lawi popi gi matik me asi kayada sakti leikrabano haina launa buffer zone red zone kaidana thonjillaga chathok chasenda thingba thamjili aduga mawa manil naidana chahi ahumdi marang kaina aid apan amata gaudana popi mahai lokre lupa crore la kaya tankre Aronbadi oiramgani aduga chakthungdi phangnaramgadaba mali phangamdabasu yai adubu tawthorakpa thabak khujal tharang asinadi chingnadaba ngamde lawbaki jabagi wadani lengakta demand tawduna maitei furufta atamnana demand tawduna chatharagli balan asida nupi angang yauna naha ahal micham kaya hatkre kaya nangasi fawba thiba khangdri saru machet amata phangba ngamdri langla langjil fawba puthokpa ngamdri state ki home minister Govindas Konthawjamna fawba haikredana langla langjil amata khangdri kaya dalulsillaklabano hojik fawba lana sigi horafam puthokpa ngamdri Likun fawba khangba ngamdri lanjena duna mayum makai tumkhraba changjafam lauduna lairibasing masa masagi mayum ingkolda changba ngamdri hotnari yengsili thijili ngaktani chahi ahum sida lawrakliba ekhona taribasi hojikti taning dre taba ngamdre kayam kuina sumaina sum laikhigadawri hangduna talakhibani hojik suleptana hangli hangba ngamlaktraba matamdudani kari thoklagadaba haina riklibasi Ukhrul district ki manung chanba litandagi horakhiba Naga kuki gilan asisu hojikti tha ahum makhai di fare misi mina kaya thokre yum kaya tumna mai thakre kuki sing asi yumdang mana kai naibani phamba chalaga hippa chali haibaduni fawba haina kre Naga furuf ki
nupi CSO singna nemcha khipgena deputy chief minister oina Waikem chana luching balengak ta yauri aduga mapuroi bana micham fawada yauri haina rakledo India ki proxy lanmini haina ri narco terrorist singna maitei amadi naga furuf ki nupi angang yauna Meeoi kaya hat khibada natana thado furuf ki pastor yauna Meeoi kaya ambush tawduna hat khraga amuk makoina national highway shutdown tawri thengkhang taruklak pung nifuga nipan sangdoktuna lairi lansu makoina tawri lambi su makoina thingli pumnamak center amadi state ki BJP na luching balengak na kumai gum yengduna lairi lengang na thazilakhiba security force singna karisu tawba ngamde makoida red zone buffer zone ngak senaba oiradi tawramgadra khangdre Manipur thaba gari chatpada thingba thamlaba fawba hanna yengsinbidre dana semkiba inquiry committee mithai tha charaga tokre Masisu center lenga ki khut yaram do haningai leite election leibana lok sabha election Manipur gi irang laksen bada thinta bani maite amasung kuki gi marakta thazana ba hanjul hanna bahona ri haina union home minister Amit Shah na kumja 2024 gi me thada pawge agency PTI gi interview amada phongdokhi ba thengna ki haujikti kamdaure maite kuki da natana naga kuki gi thazana ba mangkre kuki singna fajinduna thamliba naga micham taruk tek takai dina thadorak trabadi naga singna fajinduna thamliba kuki sing transfer tawkhragani haina naga village guard northern command numit nini gi mamang da lauthukre naga gi khuta lairiba kuki sing adu kanada kadai da transfer tawgadoribano haidi khangde oiriba fibam asi kaya da lusilaklabano asi yoraba fawba lengak na yoktuna thamliba security forcing kaidawri operation chathagani haikibaduna kamdauba governor sindoklaga chief minister sindoklaga chief secretary amadi police ki director general sindoklaga lanasi laksin gani khaliba makhaidi hena lusilakani haibasi madi khangminaba chumgani waref lawba waref naba memorandum pisen ba warisana banadi lana sigi warosin purakani haiba thajadre state ki yumnam khem chana luching balenga asi center na phamu hairaga phamba lepu hairaga lepa lenga oibiranu state ki interest thabak tawbiu hana law rakli basi su kuirabani biren gi matam dagini hojik su lauribani center lenga na khudom bina thinbagi matung ina thabak tawrabadi Nokfadegi fagi na chomda makokta nungdang na thombada macha nupa sikhibagi thagdogdu taduna tokani hainarakle governor khangde chief minister khangde chief secretary khangde DGP khangde sindokhiba yai lauthokhiba yai chatkhiba yai tawigum tung koina awa chaitheng phangau gadawri basi laibak asigi lenga asigi mapu oiriba miyamni haibasidi kaung daba phagani ko BJP ki nong thomam birena chief minister oiringai fana torami laurami apikpa state singi manungda khwaidagi faba chief minister ni haiduna mana faba pikhi haiba inba chief minister ni haiki Narendra Modi Amit Shah natabadi Manipur kanba ngamloroi faba hairami adubu kamdaukre haiba inban Nina fam thadokre chahi amaro majority laina anawba lengak sem mangam khidre kona thangda Waikem chana luching balengak sem ki deputy chief minister ani cabinet minister ani galoinana lengak ki thauda purakli basi su tha manga di phagadawre anawba minister hapsin basungam de hainarakle hojikti tha taru ki chief minister ni kuiroi daba adubu haukiba February 20 da Manipur lengak ki DP na thokiba cherol na chief minister ki advisor ahum le hapki media gi imung orubagi na te media advisor oinam Sunil di angam bathakta mathau tawba uri advisor coordination left general RL Nishikan Singh amasung advisor policy matter Dr. Krishnanan Samurai Latpam su ningthina mathau tawramgani karamna coordinate tawraga kari policy na thoklibe irang asi laksinba ngamgadagi haibigi kayat yalambasu yai adubu miyamna uriba tariba lenga ki thausil thawong asidi peningai oide haina lawi election chahini election gi miyengda tawrambadi yai tawigumbasung hingsa gi kanglup ki thawdo wathok kaya mayok nariba sigi miyengdagi di khara nathaibagumna unarakpagum tawriba aseni khwaidagi maru oibadi thokliba lan wathok asi loisina bahona bani tonganba leibak tonganba administration leiba suke yaroi Manipur gi apunbagi saktam thugai bi yaroi haina center lenga ki chapchaba firef leiragumna ingit pikhrabani aduna di makha taba chapchaba thabak tawbiro narco kuki jo khulai paiba singi thabak terrorist ki thawongsi laukthokdaga military crackdown tawbada fana yamna nemthakhigadaba mali tampak lamda laksilaga chingamada Free tharabadi kaidongai desu ing tappa ngamloi popida mika biranu drug tagi lakpa selyamda mika biranu kuki gi custody da lairiba naga micham taruk sirabasu hinglabasu mayumemda sinakro haina kuki jo council na appeal tawribasi tarai da loba chumtoi
ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯣꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ, ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ, 70 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯁꯤꯡꯒꯤꯗ ꯃꯈꯨꯠ ꯍꯟꯒꯅꯤ ꯍꯥꯏꯅ ꯃꯣꯁꯀꯣꯅ ꯀꯤꯍꯜꯂꯛꯈꯤꯕꯒꯤ ꯃꯇꯨꯡ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯣꯅꯨꯡ ꯀꯤꯚ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯁꯤꯡꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 70 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯗ ꯑꯣꯔꯦꯁꯅꯤꯛ ꯍꯥꯏꯄꯔꯁꯣꯅꯤꯛ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯔꯁꯤꯌꯥꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯈꯜ ꯑꯗꯨꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯦꯄꯦꯕꯜ ꯈꯨꯠꯂꯥꯏ ꯑꯗꯨ ꯆꯍꯤ 4 ꯁꯨꯔꯕ ꯂꯥꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕꯗ ꯑꯍꯨꯝꯂꯛ ꯁꯨꯕꯅꯤ꯫ ꯔꯁꯤꯌꯥꯟ ꯇꯦꯔꯤꯇꯣꯔꯤꯗ ꯁꯤꯚꯤꯂꯤꯌꯟ ꯁ꯭ꯇꯔꯛꯆꯔꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯔꯁꯤꯌꯥꯟ ꯐꯦꯗꯦꯔꯦꯁꯟꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯅ ꯑꯣꯔꯦꯁꯅꯤꯛ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ, ꯁ꯭ꯀꯟꯗꯔ ꯑꯦꯌꯔ ꯂꯣꯟꯁ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ, ꯀꯤꯟꯖꯥꯜ ꯍꯥꯏꯄꯔꯁꯣꯅꯤꯛ ꯑꯦꯌꯔ ꯂꯣꯟꯁ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯃꯁꯨꯡ ꯁꯤꯔꯀꯣꯟ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯁꯤꯡ, ꯂꯣꯏꯅꯅ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯛꯇꯛꯅꯅ ꯑꯦꯇꯦꯛ ꯇꯧꯈꯤ ꯍꯥꯏꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯗ꯭ꯔꯣꯟ 400 ꯑꯃꯁꯨꯡ ꯑꯦꯌꯔ, ꯁꯤ ꯑꯃꯁꯨꯡ ꯒ꯭ꯔꯥꯎꯟꯗ ꯂꯣꯟꯁ ꯃꯤꯁꯥꯏꯜ 90 ꯌꯥꯎꯏ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁꯁꯤꯡꯅ ꯗ꯭ꯔꯣꯟ 595 ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ 85 ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯖꯥꯝ ꯇꯧꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯤꯁꯥꯏꯜ 18ꯅ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯤꯡ ꯌꯧꯕ ꯉꯝꯈꯤꯗꯦ ꯍꯥꯏꯅ ꯑꯦꯌꯔ ꯐꯣꯔꯁ ꯑꯗꯨꯅ ꯍꯥꯏꯈꯤ꯫